mayam ngasidi aigi pasta khuhauda yamnasu laiba and in a very quick way with Desano olive oil amasung pasta rich in antioxidants aduga aikhoiga heart amasung digestion tawbada kana aduga Desano dagi pasta se is made of a premium quality 100% durum with no maida protein yamna yawi amasung easy to cook. Sigi cookware se non-toxic oil yamna kuina chatkani non-reactive and corrosive proof oil. Handle sisu yamna fixed oil buko. Thong thakpa matamda kuina changdanaba magi steel gi lid su yauzare aduga capacity se 2.25 liter ni amasung 24 centimeter in diameter. Thaju thai maning da zo agaro dum thajare ka magi brand ai huji gas thangale thangalaba matung da ngasai gi pasta do phut toine buko ising da thum toraga khara phutminarase munju phawba sumaina thambire thumga yauna phutkrabani ko mullaba matung da sumain tawre. Next thawla aba matung da kai kai no thawse kitang sarani sahalabaga tilhau khara hape khamen kasimba hape and then garlic chanam kitang amaga hapke tawbuni buko aise tai machan namta leitre dum yam laiba recipe oidoine aigi sidi mini manga phada bidane buko pasta do hapchalani ngasagi pasta se ai thum moro kai kai loi hawkhrabane buko aduga aisen nakanda tomato sauce kumba se kaino tawdoine pulap ta khaigre buko adugi video di yahodre yaudaba se dum haijarake buko machal kai kai ji sida sauce ta loina mix tawsan grab homemade tomato sauce oidoine aina blend tawbane buko yumda mini manga mo makhung kupsan biraga thammase aduga last ta sumaina loire adum ready to eat mayam hauso hauba laina su semba yaba. mayamna pambiradi ai product singdugi link to description da hapcharonge mayamna check out tawbiyo adudi mayamga punna dum chaba horase mayam chaminarase sum ai atai video di full da namjadre hoi sidagi khitang budi sangna namjabane video se adu aina phajana hapaktraba tane eigi ngasi ni thobana khang thengani na Sigi karai sida mayamna apamba loina thong thakpa yare. Compatible with induction oven and gas stove for maximum cooking flexibility in kitchen.